ngasi numidang wiram da phongkhiba pawnil khon pausi na phongli KUKI militant singna singthaktagi tampak tamna bom kapthanaba semsaduna lei mapung ba warol Manipur Circle News ki maikai dagi miam da paudam jari Imphal East District ki thamna pokpi sabung kok khunau amadi sana sabi maitai khul singda KUKI militant singna landana ba semsab ki phibam mafam adu ki khunja singna drone ki footage na uba phangba ngamkhre hairi hiramasi ki matang da pausi asina phangba pau gi matung inna maikai adom ki khunja singna drone sijanaduna manak nakpa singda yengsinbagi thabak chathaba matamda thamna pokpi ki maning thangba chingsangi saruk singda KUKI khulai paiba singna tongan tongan ba mafam amada bunker saduna laibaga loinana bom kapnaba khulai sing khinduna thambagi footage sing uba phangkhibani hairi pawasina makhatana hai mafam asida KUKI khulai paiba mioi yangkhai henna laiba uba phangkhi maramaduna matam ama hektada KUKI singna attack chatharakpa yabagi phipam laibana khunja singna su section na lairi hairi amarom da handak hairiba khul sing asida lenga ki maikai dagi state amadi central forcing thamlokpana KUKI singna landaba ngamdabani aduba mafam asida ahenba security forcing changsinduna KUKI khulai paiba singna lairiba mafam sing asidagi tanthokrabadi hairiba khul sing asi khunja singna hanjinduna leiba ngamgani amadi thokhaningdaba thodok thokloi haina khunja singna phongdok narakli maramaduna Manipur lenga ki maikai dagi khunja singi apamba asi athuwa matamda thabak oina onthok piraknaba lenga ki pokning chingsilakli makhatabada sanaba ki pau Manipur dagi sanaroi mari yawba India gi senior men's national team FIFA World Cup 2026 amasung AFC Asian Cup 2027 preliminary joint qualification ki damakta ngasi Saudi Arabia ki damakta India thadokhre Saudi Arabia gi abada pangthokadoriba FIFA World Cup 2026 qualifier amasung AFC Asian Cup 2027 preliminary joint qualification ki damakta ngasi member kunmangana saba India gi senior men's team India thadokhibani ngasi India thadokhiba member kunmangana saba India ki team aduna saruk yariba Manipur dagi sanaroi sing adudi Mahesh Singh Naurem Suresh Singh Wangjam Jackson Singh Thaunaujam amasung Imran Khan ni India ki team asina away match oina tha asigi kunma thoida Afghanistan ga match ama sanaraba matungda India ki home match oina tha asigi kuntarukta Guwahati da laiba Indira Gandhi Athletic Stadium da Afghanistan ga sanagadori qualifier asigi group A gi point table da India amasung Kuwait na point ahom phangminarabasu Kuwait na goal difference da henbadagi India dagi mangjil thaduna leiri qualifier asigi group match oina India amasung Kuwait anina sanakhibada India na Kuwait pu ama 0 da maithi ba pikhibaga loina na India gi home match oina Bhubaneswar da Qatar ga sanakhiba match ta Qatar na India bu ahom 0 da maithi ba piramkhi Group A asida Qatar na punna point taruk phangduna group asigi point table da makok thongma mafam kanduna leiri Saudi Arabia gi ava gi damakta ngasi India thadokhraba India gi senior men's football team da yauriba member kunmanga adudi goalkeeper da Gurpreet Singh Sandhu Aminder Singh Bisal Kate defender da Akash Misra Mehtab Singh Rahul Bheke Nikhil Pujari Subhasis Bose Anwar Ali Ame Ranawade Zay Gupta midfielder da Anirudh Thapa Brandon Fernandez Liston Kolako Mahesh Singh Naurem Sahal Abdul Samad Suresh Singh Wangjam Jackson Singh Thaunaujam Deepak Tangri Laleng Mawiya Ralte Imran Khan forward da Sunil Satri Lalian Zula Sangte Manbir Singh amasung Bikram Pratap Singh ni India gi member kunmangana saba team asi head coach Igor Stimakna lusingadori India ki team na sahi asigi haurukpa sarukta pangthokhiba AFC Asian Cup ta Australia gi makhutta ani 0 Uzbekistan gi makhutta ahom 0 amasung Syria gi makhutta ama 0 da maithi duna ningba kaina halakhibani India gi head coach oriba Igor Stimakna ngasi India thadok tringai mamangda phongdokhibada India gi team na AFC Asian Cup ta pikhiba performance adu ningba kainingai ni adubu adugumba performance adu kauthoktuna mangda taduna leiriba tournament singda hena midyang sangduna afaba performance pinaba honari member kunmangana saba India gi team asida hojik chathariba Indian Super League ta khwaidagi phaba performance biriba anoba sanaroi kaya yawba maramna qualifier asida Afghanistan bu soidana maithiba piba ngamgani haiki qualifier asigi mamangda Kuwait City da sanakhiba match ta Manbir Singh na sankhiba amata ngairab goal na
Kuwait maithib piramkhi sathariba qualifier asigi group amadagi makok thongba team ani adu qualifier gi ahom super round sangmangam gadori hairi